Awang Nongpoki State Nipangi Amata Oiba Political Gi Fambak Ama Sagalakpa Asida Anouba Manipur gi Maiyon ama Puraknaba Pumnamakna Saruk Yaminnasi haina National People Party NPP gi National Vice President Irengbam Hemochandra na Fongdokre National People's Party NPP gi National Vice President oina handakta nauna khankraba I Hemochandra ngasi Imphal da thunglakre Imphal International Airport da thunglabada NPP Manipur State Unit ki thaupuba singna mahakpu taramna oki mahaki political gi Anouba khongthang asida paumi singna hangba wahangda Hemochandra na hai Awang Nongpoki State Nipan gi achetpa amata oiba political gi fambak ama sagalakpa asida Anouba Manipur gi Maiyon ama Puraknaba Pumnamakna Saruk Yaminnasi Regional political parties singi apunba kholau laurakpada center na tumina leithokpa ngamoi haiki mahakna hai Anouba political gi khongthang asida thawai hakchang yauna saruk yagani Manipur da oiriba fibam amadi Awang Nongpoki oiba apunba gi kholau amagidamak khongthang asida saruk yagani fongdoki One Northeast is haiba kholau gi makada Awang Nongpoki lamdam gi regional party sing punsinduna haukiba November gi tang kun ge tareta Agartala da pangthokiba mega rally da saruk yaruraba matung ngasi Manipur da halakkiba Hemochandra December marida NPP gi National President Konra K Sangmana khudek piduna National Vice President oina hablakkibani Manipur da lairiba hojiki fibam masida lakriba koigi awaba tagiba koi yam nungaitaba tawrok thokkiba sida ingonda political oiba wakhansi gi ona tainabada koigi kamaina Maiyon si chumdage se adum khanjadana laibani adubu NPP haiba National People's Party ingonda hanadagi su yamna pamjaba party adum oibanina koigi Northeast one gi vision ga si puthorokpasida yamna phaba platform amani sida koigi voice ama Delhi da Nangai tarak tawa koi na panyam lau khonga su ta daba chum tasan na daba dong tawba ta daba nong tawba se masi amorom da Anouba Maiyon lama oning bagi wakhan duga loina na yaujarak pani aseng na haijaraga di ai gi Anouba political journey amani I will put in all my heart and soul into this movement aduga masi politics ka thorong na ya mari laina pot su nati koi sum tang sengok charake ajik sita wari bai koi gi kenu se masida amuk tang mayam punjal laga Maiyon se am tang chum thukpa ngamga da habi wakhan duga loina na ai NPP koi party se yaujarak pani